Lura Laaina kaya bigyan chawkhalakpa amadi ana layeng patha fagalakpadagi maipakna layeng mangamle. Adubu doctor amadi scientist singbu haujik faw makok ngawhaliba Karina oihlakpano khangba ngamdaba Angakpa Laaina kaya amasu leire. Adugumba mari makhong khangdana leiriba Laaina ahumgi maramda khangminasi. Number 1. Exploding Head Syndrome. Maming sitabada yam sathina China fahwanbiba malagasu masi adumakti natte. Ahing tumlambadagi mitkap tholakpa tanja natragana tumtharakpa matang sida yamna hoba makhol ama tagane. Makhol tadawribasi syndrome silaiba midu khaktane. Bambla thaba bom pokhaiba natragana pochaw thomgainaba crash tawbagi makhol manba yai. Naba fawdragasu thoklibadu karino khangdaduna ingangakpa bhramchatpa pohali haire. Makhol khaktabadu nataba maingal ama khangan ngana uba natragana masal chongbana chingbasu fawminaba yai. Exploding Head Syndrome Karina Thokhanbano researchers singna haiba chapchana ngamdana leire. Number 2. Peruvian Meteorite Illness. September tang 15 2017 gi athengba numidangdane. Atiyada pairakpa maibul ama Peru amadi Bolivia gi tainabada leiba Lake Titicaca hariba patsigi mapanda tasilakhi. Komla machugi maingal amadi ahuba makholdu ahanbadadi plane kaiba oiramgani haina khanakhi. Adubu khunja singna thizinba chatlubadadi plane gi akai atoi amata thengnakhide. Meter tara pakpa meter mangaluba crater hadi pochaw ama thomjelakpana semba kom ama oina leiramkhi. Kom dugi akoibadu kathekpaga loinana karino khangdaba namthiba manam amasu chelame. Kona khunjasing amadi yengsinba lakpa police sing kok chikpa oba amadi hakchang nungaitaba kya tawraklame. Manak nakpada leiba imung chamnga makloina symptoms singdu mathang utpa horakhi. Mi mayam hakchang ngamlaktabadu khaknatana crater duda tunglamba isingdu sauduna leirambasu thengnakhi. Manam namthiramlibadu hakchang sokpayaba gas amadi radioactive oiba pochakna oiramgani haina sukhanakhi. Perugi Mining Metallurgy and Geology Institute ki scientist singna mafam duda meteorite ama tasilakhibani maduna arsenic ki manil mayam thadorakhibani haina confirm tawba ngamkhi. Mi cha kaya symptom ulagliba singdu stress amadi angakpa thodok singduga pasilaga tasengba physical oiba maram leitragasu hakchang dadi layong uthokpa psychosomatic reaction oiramba yai hainai. Thodok sigi chapchaba explanation haujiksu leitre. Number 3. Sudden Infant Death Syndrome. Chahi amagi manungda leiriba masa mau karisu tawdaba angang ama tumlingai ikhang khanghodana sihanba adubu SIDS haina khangnai. Scientists singna masi Karina Thokhanlibano fanayamnadi thizile adubu maram haujik faw khangdaba angakpa ama oiduna leire. SIDS ki atopa mamingna crib death haidi nausumda siba haina sukawnai. Maramdi angang du tumlingai matamda hehek siramba adunane. SIDS si pak thokande haina khanaragasu tha amadagi chahi amagi manungda leiriba angang singbu khwaidigi lausinganba maram simasine. Ngasigi wahang common cold haidi lok thungbasi karamba virus na thokhanbibano haibiramo. Video si nungairagadi like tawbiba kawbigano yaningba yaningdaba leibiragasu comment oina thanbiramo. Subscribe tawdribasingna channel si kanai khanbiragadi soidana share amadi subscribe tawsinbiyo. Channel sigi growth yankhat hanbiduna hena afava content purakpada mateng pangbinaba haijari.